Educational Guide Center EGC Thobal Moijingna Center asigi lamkhai khangdoklaba matungda miyamgi water supply sananaba lampi nanaba sem saringaida masagi popularity taningba miyoi kharana EGC bu miyamda lana uhanaba hotnabaga loinana namfu safuda sajelakpa laibak thibani EGC na aranba pambai sizinaduna amadi huran lanada patapan khiba leite haina EGC gi maikaidagi miyamda thamlakli Wafam asi ngarang Moijing GP Panchayat Gharda pangthokiba miyamgi mifam ama loiraba matungda pangthokiba paumi singa unaba amada EGC gi General Secretary MD Sahabuddin na fongdorakhibani mifam aduda laukiba warep sing pathokladuna mahakna hai EGC gi Moijing khangkokta leiriba pata number 1674 asigi lamkai khangdoktriba fauba center asigi executive member reformation tawdaba haina lepnare miyamgi ising thaknanaba EGC gi pata lendagi water supply sananaba Moijing Mina Bazar da chahi asigi January 3 ta miyamgi mifam ama famkhiba aduda laukiba Center asigi lamkai khangdoklaba tungda mathau taba lamsing piba haina masa su warep lauki warep adugi ona tainabada masagi vested interest ta popularity tanna bahotnabada namfu safuda construction hauzilakpaga loinana miyoi singasina sinduna tha asigi kunmanga da Mina Bazar da mifamama famduna fazadaba wahai wata sizinaduna EGC bu miyamda lana uhanana bahotna khiba condemn tawi sarau seliba singamadi EGC gi miyoi singani gi marakta mari fagat hannaba achumba paudam miyamda pinaba athubada miyamgi oiba mifamama sinba hainasu lepnakhi miyamgi mifama si sendringai gi mangoinana nakalani gi marakta wakal taminaduna nungsinaba puraknaba hotnanaba matamama piyu haina Moijing GP gi chairperson MD Ayub Khan na hairakpagi matung inna lakliba August ama fauba pire haiba warep sing yauri Educational Guide Center Thawal Moijingi aikogi pata land se masigi si aikogi public interest da water supply sabagi damakta pina naba haidana aikoina leiringai chainung asida vested interest adoga masagi popularity taningba miyoi kharana EGC gi mingchat thiningai oiba amadi EGC gi karmi sing khungi damakta amadi miyam gi damakta education ga mari leinabada achaw achaw thodang pangthora diba EGC da natta ba wahi wata sijinaba amadi EGC bu yamna mingchat thiningai oiba false allegation mayam ama pisalakpa se masi hairiba miyoi singado mado EGC na achaw ba mawangda condemn tawi amadi matungda asigumba wahai wata se sizinadana amadi EGC na piduna leiraba lamgi mafam water supply sananabagi tawbatabu demarcation nama tawrabagi matungda pigidabani haiba khungi warep amadi vested interest kharana honara ibase makoi masasu yauna tawkiba meeting da masagi signature yauraba adugumba meeting aduda demarcation gi mangoina na makoina EGC da paw amatta pidana amadi EGC ga wari amatta sanadana water supply gi kaino project ase saba horakpa haibase masi onthokna chauna legally masi yamna chumdaba pot amani EGC na masibu amadi kullasi da labiriba praja singna masibu khangjin biba amadi asigumba thabak ase tawidana bagi damak EGC gi mai kai digi hajiri hariba lamase masibu fatana ngamkhai khangdoklaba demarcation tawrabagi matung aduda ekhoi miyam gi damakta ising thangna bagi water supply ki project ase masi athuba matamda oihannaba honariba EGC gi khongjang asibu taptha halliba kanglop khara do madu akhoi EGC gi mai kai degi condemn tawi prajana su condemn tofum thoi haina EGC gi mai kai degi appeal tawi Education Guide Center na hoji thengariba issue di problem asiga mari lainana reformation tawagi process asi matam khara gi oina lepinaba general body gi ifam na mot matoina yanaki loina asigulaba general body ki mifam asida ani suba warepta Moijing Gram Panchayat ki ikai khunajariba chairperson ki thopugiriba Mohammad Ayub Khan na asigulaba nakalani ki marakta leiriba misunderstanding asi yanaba yam amicable oiba solution ama pubirakuna ani ki marakta leiriba yanadaba amadi misunderstanding ado okhananabagi damakta mahana chawa daidama lauraga sinbirani haibagi responsible su honorable pradhan lobikre loina ahum suba warepta Moijing Gram Panchayat ki pradhan
masamana lobiriba asumlaba daita se education guide center gi maikai degi numit humni tang pradhan samna haibirakpagi matungina masigi wakham masi thamjaraga miyam gi oiba public meeting ama mafam saba matam chana mafam chana sinjanabagi damakta achouba maruiba warit mamasu laujare loina lamdam sida leibiriba praja khudimangna education guide center da leiriba misunderstanding ase punna phamina duna yamna nungsi chanana yanadaba amadi misunderstanding oiba punna mado khana naminaraga education guide center bu sawarpiu amadi miyamna thangna chana nabagi damakta water head tank amadi public ki water reservoir ama sana nabagi damakta thamjariba asumlaba achoba project asibusu education guide center na matam chupada sahajok pijabaga loinana EGC na dakar leiba lam khudimak pibi nabagi damakta maji pina nabagi damakta demarcation ki process ase mapung pana loirabagi matungda piba haibudasu mor amatu yanaki miyam mi mafamda samam nabama koptana nabagi damakta miyam ni EGC na Mojing Kongkokta leiriba lam ase pata lana amadi aranba lambi sinaduna miyamgi lambu pansanbani haibagi achouba allegation ama tawraibadu sengdokjago aina miyamgi mafamda koi maruoiba chejai ama khatang pathokjage madudi hairiba education guide center gi pata lenase ngasidagi matam kharagi mamangda sahi kayagi mamangda Mojing Gram Panchayat amadi Leisan Them Kendra gi jila person amadi pradhan oibirimba matam gi mioisingna asigulaba lam ase allotment tawbada no objection certificate pibiramduna makoi masa na sign tawiduna education guide center da allotment gi objection certificate ase leitana makoi na masi tawai yare haina pibirami mingoina panjarabada matam amada aikoi mapugi khoya tangraba aikoi kai khunajariba aikoi gi yamba Jawra Mahana Mojing Gram Panchayat ki pradhan oibiba amasung ikai khunajariba leikidraba aikoi mama Jalaluddin JP oiba matamda no objection certificate Mojing education guide center da ming panbada allotment pibada makoina ayaba pibirami amadi makoina asigum laba allotment pibagi wafam asida makoigi signature amadi sinna chingba koi lejare maruiba document sing loina na makha tarappada aikoi Mojing Gram Panchayat ki pradhan gi thobubiram bai kai khamjar bai koi mama Badur Rahman amadi bai kai khunajarabi Sanahanbi Devi Leisan Them Kendra gi ZP gi matamdasu makoi animakna asigumlaba mafam ase education guide center da allotment pibagi asigumba no objection certificate ase pibirami haibasu miyamda thamjari haijaningmadi asigumlaba education guide center da patalen panduna thambiram libo thabak sing ase education guide center gi thaumi sing amadi kanaguma matana huralanada nattaba aranba pambai sinaraga lamasi pansan ki banate matam gi koigi lamdamasi gi Mojing Gram Panchayat ki amadi Leisan Them Kendra gi mihut singna masa na ayaba pibiraga tobirambani haibasichu raja section khudimangna khangbiraga asumlaba education guide center da leiriba samamnaba amadi inimiti amoima khanbagi thabak sing ase tobidanaba amadi mahusagum education guide center gi damakta thauna hapiu amadi sahajok pinabiu haibagi wafam ase thamjara